Akashbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Donor Mantraloyna thobu oiduna ngarang Ahmedabad North East Trade and Investment Road Show pangthokre. Sangsad ki budget mifam tha asigi 38 dagi hauragani February amada kendra budget puthokani. Pradhan Mantri Narendra Modi na ngasi video conferencing ki khuthangda Swamitwa scheme gi beneficiary singda property card lakh 35 hena yenthokadori amasung Sit umudra laiba Delhi Vidhan Sabha Mikhal gi mirep cheching ngasi scrutiny pangthokli. Donor Mantraloyna thobu oiduna ngarang Ahmedabad North East Trade and Investment Road Show pangthokre. Road Show aduna awang nongpok raija singda sel thadaninba Miyoi Singi Pukning Thogatki. Thoram aduda donor amasung Siksha ki Raija Mantri Dr. Sukan Majumdar amasung donor Mantraloy gi makok thongba official sing yauki. Ahmedabad Road Show aduda industry ki luchingba kyasu saruk yaki. Dr. Majumdar na awang nongpok lamdam asi lebak asigi mangjil thaba economic powerhouse ama oiraknabagi masak yamna lei haina phongdokhi. Lamdam asi kha nongpok Asia ga naknaba amasung awang nongpok lamdam asina kha nongpok Asia lebak singda satnabagi gateway oibana Bharat ki Act East policy ga su yamna sunai haina mahakna phongdokhi. Sangsad ki budget mifam tha asigi 38 dagi hauragani Rashtrapati Draupadi Murmuna Lok Sabha amasung Rajya Sabha gi apunba mifamda wa ngangduna mifam adu haudokani. Kendra gi budget mathang thagi amada Sel Thum Mantri Nirmala Sitaraman puthokani. Mifam asigi ahanba saru tha asigi 38 dagi mathang thagi 19 phawba chathagani. Ani suba sarukna March ki 10 dagi April gi 3 phawba pangthokani. Manipur Security Force na chingnaba mafam singda thiba humba amasung area domination gi thabak leptana sathari. Manipur Police ki pawn hai Chusampur Police na ngarang numidang wairam Chusampur Police Station ki Jobeng area da thiba humba gi thabak sathabada yungau amasung foreign liquor kayamrum phagatlaba using adu ngarang media gi mamangda police station adugi complex da dispose tawkhre. Imphal Dimapur lambi gi ti khulenda hangba Join Naka checkpoint ta leiba police team na Sagol Sengi nimidang wadamda Kangpo Pirom dagi Senapati tamna lakpa car amadagi yungau liter 250 phagatki. Gari adugi driver amasung pharaba using adu Senapati excise station da sinakre hairi. Amuromda National Highway 2 Imphal Dimapur lambi amasung National Highway 37 Imphal Jiribam lambi da security gi akanba ngaksel ga loinana pochai puba gari mathang sina chani marphuda taruk amasung chama humpu pusilaki. Gari sing chathok chachin tawbada apanba thoandanaba irang thokanba mafam singda security kanboi piri. Marak asida ngasi ayuk Kakching Jilagi Hianglam Lai Pangamba area dagi UPPK gi myoy ama police na phari Hianglam police station da case ama lakhutuna makhatana thijinbagi thabak chathari. Schedule tribe mahiroi singili singani kunmari kunmanga gi pre amasung post matric scholarship ki darkhas online da pisinbagi matam makhatana tha asigi kunmathoi phawba sangdokle SD mahiroi singna online mota makhoi gi darkhas adu National Scholarship Portal NSP 20 da submit tawgadabani haina Directorate of Tribal Affairs and Hills ki cherol amana hairi. Pradhan Mantri Narendra Modi gi pukning gi wa Man ki baat ki sama 19 suba episode hayeng nomaijing numit ki ayuk pung 13 da kasbani da sandokani. Tharom asi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel singdasu live streaming tawgani. LRS Akashbani Chusampur dasu thoram asi sandokani. Masigi Manipuri wahanthok Pradhan Mantri gi warol piba hek loibaga Akashbani Imphal na sandokani. Machi numit asigi numidang pung 9 dasu amuk hana sandokani. Dialect lol singdana mathangi numita sandokani. Assam ki Lok Sabha MP Dilip Saikyabu Raija dugi Bharatiya Janata Party gi anoba president khankre. Guwahati da leiba Bhaipai Babanda ngarang pangthokiba dol gi thoram amada anoba president gi ming adu laukthokibani. Thoram aduda Mukhyamantri Himanta Biswa Sharma Kendra gi Mantri Singh Sarbanand Sonowal amasung Gajendra Singh Shekhawat amadi matam loiduna potharaba dol gi president Bhabesh Kalita yauke. Ningsing bayai president phanggidamak Sagol Sen numita Dilip Saikya khaktagi mirepse thagalaki.
Madugi tungda dol na getnaba leitana mahakpu president khalle hana lakthoki Dilip Sekya ki lising makhada BJP gi sungsinnaba kangbuna ing kumja lising ani kuntarukta pangthokadoriba Rajya Vidhan Sabha mikhalda sit chamagi mathakta phangani haina Mukhya Mantri na thajaba phongtokhi tabiriba pawasi Akashbani Imphal Pradhan Mantri Narendra Modi na ngasi video conferencing ki khothangda Swamitwa scheme gi beneficiary singda property card lak 5 hena yenthokadori masina leibak asigi khonggangda sakti piba amasung lengak sasan gi khongchatta singthaningai oiba pandup ama oiragani property card sing adu Rajya Tara amadi Union Territory anigi khonggang lising yankai henbada yenthokani Kasbani Paumin Hai scheme asina khonggangi abadi area da record of rice ka loinana lamgi mapu ohenduna Bharat ke khonggangi lamda sel thungi achoba awonba ma puraknaba pandam thamli Swamitwa scheme asi khonggangi sel thungi pibam phagathanabagi damak ing kumjali sing ani kunda haudokhibani Masina masagi lanthumbu selda onthokba bank loan gi khudong chaba phanganba lanthungi yetnaba hantanba amasung khonggangi lamda lanthungi khazna hena ningthina khonggatpasu ngamangani haujuk phawbada khonggang lak 3,13 henbagi drone survey loikre masi thamkiba pandamgi sada marpudrani thoini khonggang lak 1,50,000 henbada property card Koti ani lak 15 rom pinaba sem sare scheme asi Puducherry Andaman amasung Nicobar Tripura Goa Uttarakhand amasung Haryana dadi mapung phana yawangam ngasi pangthokadoriba thoram aduda Swamitwa scheme asigi makhada Madhya Pradesh ki oina beneficiary lak 30,000 henbana Pradhan Mantri dagi property card phanglagani Pradhan Mantri na scheme asi kanaba phanglaba miyoi singasu wari sanagani Sit umudra leba Delhi Vidhan Sabha mikhal gi mirepche singa se scrutiny pangthokli Vidhan Sabha mikhal asigi ngarang mirepche pisinba loiba numit phawbada mirep lising ama henbana mirepche pisilaki ningthaukaban numitta mirepche lokthopagi aroiba numitni mathang thagi manga da vote thadanagani amasung February 9 da vote masing thigani Ngaksel Mantri Rajnath Singh na hairi lebak asigi haujik oiriba security gi phibamga mari lenana ngaksel gi thabak thoram sing hena mapangal kangkhat anba tangai phade Bharat ki khomang chawsilakriba sel thungi phibam asi maritime security territorial water ga mari lenabana mafam sing asi ningthina ngak sengadabani mang hai lebak asigi defense force sing gi mathau sing asi matamga loinana luba hengalakli Mantri na ngarang New Delhi da ingkumja 2023 bu Year of Naval Civilians haina palan tawbagi thoramda wangangki Rashtriya Ispat Nigam Limited RINL amuk hana hingal hanaba lupa koti lising 13 nipugi package ama cabinet committee on economic affairs na yakre New Delhi da information amasung broadcasting mantri Asni Vaishnav na hai package asigi matengna RINL gi karmachari punamak amasung RINL gi sel tungi thabak thorunga mari lenaba miyoi punamakta chauna kanaba piragani Odisha Sarkar na scheme development green energy amasung industrial park semgatpa yauna tongan balamda punna thabak tominanaba Singapore da leba organization kayaga MOU Nepal sahi taunakre MOU sing adu Bhubaneswar da Odisha gi Mukhya Mantri Mohan Charan Maji amasung Singapore gi Rashtrapati Tharman Shanmugaratnam yauba thoram amada sahi taunaki Singapore Rashtrapati sing ngarangdagi numit ini gi Odisha khongtata leibani mahak mantri sing parliament member sing amasung makok thongba official sing yauba awangba thaki mihut kangbo amaga loinari aroibada maruiba pau amo donor mantraloina thobu oiduna ngarang Ahmedabad North East Trade and Investment Road so pangthokre Sangsad ki budget mifam thasi kuntra mathoidagi hauragani February amada kendra ki budget puthokani Pradhan Mantri Narendra Modi na ngasi video conferencing ki khothangda Swamitwa scheme gi beneficiary singda property card lak 5 hena yenthokadori amasung sit umudra leba Delhi Vidhan Sabha mikhal gi mirepche singa se scrutiny pangthokli pauloi jare